Class 10 pass torba satra pumnamakta congratulations and parikya that is HSLCE hariba parikya si pass tabo ngamhaudraba satra singda ninghanaba tawdana kan honabiu soidanmaki pass tawgani compartmental lagliba singsu. It is a bigger opportunity that you can prove yourself kawigano aduga subject amadagi hena fail oi horaba compartmental su lak haudraba singdi mathang sahida fajana khona biraga handak sahi leiriba result to adudagi hena fajaba result ama yamna fajaba result ama mathang sahi lak ko oire sanu habigi wish ka loinana parikya si pass toroba any division oisanu first divisioners ki position holders oisanu first divisioners loinamak oisanu second divisioners oisanu third divisioners oisanu loinamakta aihagna congratulations amuk haijari loinana ngasigi video asi matek amatang yengbagi mohta fully yengbiyu aduga decide to biyu karino aina tawgadoribse what lies ahead habasima what lies ahead masini yamna maru oribase. So hojik nakoi class 10 pass tore aihang asigi khabar ure koi gi position holders singna makoi gi comment sing pare report sing ai pajare yamna nungai variety of aims lay medical chatningba mi su yaure civil services chatningba su yaure NDA thagani habasu yaure lakliba question di who will help you now sigi port sidani yamna maruiba component ahum lakadori se who will help you. Number 1 your teachers sima kaubigano oza haibasima sina number 1 da nakoi mateng pang kadori bani ani subada students khaigi guardian sing parents sing nangi mama baba nangi family members guardian sing na nangi mateng pang kadori bani ahum subada students na khoigi friends amna maru oibani namanabi namanaba nangna tinariba singdo maduna su nahaki mating pang kadori bani ahanbada oja singna nakoida guidance pigani nakoida pam leba nakoida satning leba career du matau karamna madu yamna laiba moongda easiest way da hangba ngamgadage haibaduni maru oribase emdu thamgadobani adugi emdu yaunaraba satpagi easiest way khwaidi laiba moongduni oja singna nakoida takpadoribase ani subada parents and guardians singi support nakoi parents na nakoi guardian na nakoi the support matik sana dum bigani haibasima kaubiganu aduga ahum subada nahaki friend circle do now koi birds of the same feather flocks together haidani english tam haidana ko kari hariba manamanawa usexing sakta minai haibado so nang leiriba aim duga manadaba mi khara nang puluba taragadi makoigi aim duga nangi aim duga contrast lakpanina madun nangi aim duda ayet apan ba pirakpa yai pirakani haibanate pirakpa yai adoi taragadi naha kaido tare singba tare do not get distracted by those distractions aduma distraction mayam duda nang kok thadaragal leiba hungnate koina noine saireng amba tambidana ko the woods are lovely dark and deep but I have miles to go before I sleep and miles to go before I sleep. I don't know. The woods are lovely, dark and deep. Umang do yamna phajai haiduni. The phajavadu yeng laga leibagi matam natte haba. Yaraba the more important thing is kari goire miles to go haidu. Aduna nangna pam miba aim do fangna na bhona bada kanana na hakpu mating pangani haibado. Choose wisely. So nakoi class 10 pass torbinina what is your immediate aim as of now haibataragadi class 11 tamba siniko immediate aim now aim in life haisika immediate aim haisika manate aim in life haisika nakoi punsigi pandam haibaduni
say na koy na class 1 da 3 da 5 da time to time aim in life se change to we yawani adugini mi kharana doctor tamluro nga doctor oining aktriba yare ko adugu engineering tamluro matung da engineering oining laktriba civil service ka power ga IAS werba man IAS to oiba talakliba kay norga sanarakta aduna sigi aim say very to can I have say copy gano adubu immediate aim sidi nga sigi hayengi anak khwadi nak pa aim say 10 pastor bana koi gi karino haiba targa di 11 tamba so kada ida tam kada ge now factor khara da depend tawi number 1 nang na khwadi gi tamning ba mafam du da tambiyo any school loisanu nang na khwadi gi pam laba madugi school du da tamna bo na biro phanghodre khalaji tamba phanghodre khalaji wakhal pikhaganu that is not the last yaraba aphang mamada tamlaga nangi class 12 lora kanda nana khwadigi pamba college amada tamgani habisi makau biganu yare ko aduna nana pamba school ma choose to biro karamba school nana khwadigi pamba dori base haiba taragadi nangi background nangi family ki background pe de bi batare se aina tamngi haiduna su ai family ne effort to bangam loi da private school du da tamsalu taragadi nang hayek ningam loi private school da tamda paisa changi adugi paisa do imung manung na puthok pangam lagloi khaladi adugi school da tambiru no adugi mohutta paisa yam na changloi da school ma thira da tambi batare education chap mane pira ka dori base mayam gi wakal da adugi school da tamlaga da phani adu da na phani karim ta khena balaiti any school da tamsanu nah class 12 ki result to school du da tamlubagi result na ke lak ka dori bado jam example manipur da khwadi public school si karino class 10 gi level da amatang heavy road da high bayam na ludra kari gi no harga hanta ki first position taribe school si manipur ki khwadi public school ne na logo dori bra na takna hantak se moirang multipurpose higher secondary school ke sath position holder yauri madhugi school do khwadi public school ne logo dori bra natragana 100% pass percentage puthopang be school do khwadi phayena logo dori bra aduna school da depend tawte haibasima kaubi ganu tamluriba nangon da depend tawi any school da tammo nangna bu pharaba nangi result bu phajaraba nangi school du sunang adum pukhat pirang doi aduna monetarily and financially kitang weak weak pataragadi nang madu khan bataragadi paisa sangloi de school amada tambi ba habse kaubi ganu ai samag sisi higher secondary school da tamjare mamang ai koina tambadu da sahi adi mu tambadu da aina khanbada lupa lising ahum muk sangla amado male so atudi yam effort to bungam me koina plus hojikan de mu kai dore nang private school da su tamgani fees su mayamam thigani plus tuition ju loina satgani kadu gi tuition chat ka dori banang private school da fees mayam pirga tamlabani na doi ta de paisa su yam na changri de school da tamlaga badugi paisa lem ho sing dun hai gadra tuition lom da thada ba coaching lom da thada ba su yai ne hai ba gi ko amtang sagat bi tare ai na hai ba si compulsory na te nangi thinking process to the mateng hui ba gi khatan sima ko biran mathanga nana pamli school do fangle very good phangdre any other alternative school sel oina ma phaba tani have sima ko bigan yare ko si school je tam hodre de ai mang batare top tare karim ta khanbiru now mayam na khangna bu question ko lei aina pamba oja do adu yaw school do da tamgani adu su yai ki su kai de adu bu manipur ta chadi ba train si da di nana pamle bu oja do di tuition lom do ina chat po ina chat nei ba ko aduna wakhal mun khantha biyo choose your school wisely any school all the schools are good schools such a copy roi da ba ere ko adu man dai re mathang da class 11 se da na karamba stream sakadage science logadra arts logadra commerce logadra arts ya koi cbs the humanities haire ko long mam long nang na pamba simasu copy ganu science lor hekta mi we can have like the humanities lor ga commerce lor ga karim tamari le na di nang gi future gi aim du ga chana ba course ma lo ba have se kaw se nda tha kani hairi ba angang du na ha sang lure school lama da adu gi school da mangon da asibu nang mathematics lo ro no hai ta ga di mai nda do farak ta
डॉक्टर ओइजगी हाइबा अंगांगदुदा हा इबे मनंग सिदी सुमाय तौरसी कहरगा तो अल्टरनेटिव सिनबा याररोय मोइदी एम दो फिक्स ओइख्रबनी ना मान पाम दोरिबा आईएएस ओइगी अंगांगदुदी सिविल सर्विसेस थारकदोरिबिनिना करंबा सब्जेक्ट चलगना ख्वाइदगी फगनी हाइबदो फजना खलुबा तारे टॉपर मयांगी मरक्ता आई फर्स्ट सेकंड थर्ड खकी इंटरव्यू येंगबनी ना खंगदरी खरा लेरगदी यारकिबसु यारी अतोप पोजीशन होल्डर सिंग नतरना एनी अदर स्टूडेंट्स की नखोई मरक्ता नखोई खरजु थोरो my aim in life is to become an entrepreneur ai mi mating pambo pami mi simbu thabak piba pami ai aim in life di mi yang khaya ma sa ma sani ma sahuma ma thabak piba ngamba mi mo yo pami adu su yaurok kadobani khare su yaurok kadobani my aim in life is to become a teacher oza oiba se option de oza oiba se like ambo phangdrakan oige haibdu matham gadobana de पिकलिंगाइदगी होजिक नखोइगी मतमदगी होना आइदी ओजा होइदे पे यादे आइदी ओजा होइनिंगी हाइबदो अदुसु नंगी एम होगे तो करम सब्जेक्ट नो अदुम मतम न पुरकनी बट नंगी एम दुदी ओजा होइबा हाइबदुमा अदुसु इंटैक्ट तोरग थंबियु यारेको नखोइ खरगिदी हाइगदोनी आइदी चार्टर्ड अकाउंटेंट होइगनी कोई खरज हाइगदोनी आइदी इंडियन नेवी दा अदुगी पोस्ट दुदी आम पामी का काइन आइदी अ वैरायटी ऑफ एम लेबे याई नहीं खुदिंग मंगता क्लास 10 पास तो बुदंग आईरी होजिक नखोई द क्लास 10 की रिजल्ट्स की काना बसे करीनो हाइबसे क्लास 11 तंबा फंगबा हाइबसे खक ओइरकदोरे प्लस नखोई की सर्टिफिकेट द डेट ऑफ बर्थ यावबदो अदुगी डेट ऑफ बर्थ तो ओइरकदोरे ख्वाइदगी हेन मरुइबे एम दे नंगी क्लास 12 की रिजल्ट एंड क्लास 12 की मतुंगदा थागदोरबा परीक्षा बयाम तुगी रिजल्ट तो द लाकदोरे बनी से अ सक्सेसफुल एमबीए अ सक्सेसफुल बिजनेसमैन मोरकपे याय MBA तौदरगदी बिजनेस तौब यादी हाइबा नते MBA तौरगदी बिजनेस तो ममुत्ताना खंगलगा तौई हाइबा खतनी यारेको अदु तौगे हाइबा तारगा सुनहा कैट का कायना परीक्षा से थारगा मेट का कायना XAT गायना परीक्षा से थारगा ऐसी ओइदबे यादी हाइबा दुर कदोरि अदमाय तौदना मैथमेटिक्स ता 100 फंगबा छात्र याम यावे हंदक 90 फंगबसु मयाम हेलमनी 92 99 ता मयाम लेरमनी नोई दैना एडवाइस अमतंग हम्बल रिक्वेस्ट अमतंग तौजा होके do not lose your interest in mathematics manipur se mathematics yamna sponba lamdam am oirabani adon ma wangna phangiba na koina maths interest loss to ki taragadi magnin phangiba mo koide maths karamani interest lakani ha aduna maths ta yamna pamjana mark yamna phangiba na koi 11 da 12 da higher studies the mathematics to gidana mathematics low gidana oja oiraga hayeng next generation singsida mathematics ki apam piyo proven taudriba theories mayamam lerangini proven taudriba hot pangamdriba angka mayam lerangani adu hot pangam ke haibagi aim du lebiyo kawani manipur masa amana manipur haiba lamsid lowa parikha amada first tab haibase is quite normal all india gi torpo parikha all india gi entrance sida manipur masa amana first tarakpa that is what we are looking for I am looking for and international oina torupa parikha singda manipur masa amana first tarakpa se topper tarakpa duni akoina pamni badi aduna topper haibase state ki su oyu national ki su oisi international ki su oisi adu ngamdaba taragadi akoina manung sida manipur haiba lam sida adum aina hen hai haibagi tanaraga leibado adu khak na punsi sida nungai ba haibado oi haibasi musu kaubi ganu punsi sida haidi ato competition mayam se loina mak yaururaga loina muta koi henchine bo na se haiba yarba so koi gi list leire chhatra loina mak nang no phamba mark leire nungai ta pa pen ta ngatne lerang bodo isi first position duna khalam gadori bani ai subject daru mak to par ta hodre second position duna khalam gadori bani ai mark amatang wat hore first division position yo do mark amani wat ho boduna as amatang du henjeram madiko first division mayam jina sai letter adu yo loi khalam doini second division ga jina mukhal so apen bambu lei banate but madu te pen thok kadobani aduga mathangi parikha du da 12 ki parikha du da hena bo honaga dobani hen bai ba wai se phatte di hai ko kauni second position duna khanga do se
मसिगी फर्स्ट पोजीशन जे हेन ये आई क्लास 12 ता अदुना ती नाना खनगदवदी नंग ngasi phangba mark to madu class 12 hen ge han khanbiyo. So who is your competition? Who is your competitor? Nang nasamak ni haibse ko bigano. Anyway, class 11 fajana tambiyu, career fajana sembiyu, nasa nasagi career semdringaida langfang toge khanbiganu, nisada tawraga laigumsi, Manipur di nisa sada ba imung leisalaktrabani, amanatra ama hekta charam hekta tawrabani, madu loina mak toklaga ngasigi generation na khoina nongmadi yamna fajaba generation amagi damak maru hulamsi haibsima kaubiga. Aduga roibada in haijagadobadi guardian singda parents singda angang singbu fajana support tawbiyu. Somgi angang du khak natana mi ki angang du su ngamlagadi support tawbiyu. Yumthangnaba na phaba matamda akhoi su saruk yauribani haibsi kaubiganu. Yumthangnaba na kitang phagat khre hairaga maduda karak karak yengchendana maduda nungainadaba thambiganu. Mi gi angang na phakre nangdi phahodre haibiganu. Mi gi angang duna mi gi angang ni somgi angang na phagalakpada haraubiyu. Somgi angang na sontharakpada hanabu hanabiyu. Mi gi angang yengbirugan. Anyway, I wish you all the best for your careers and thank you very much.